Delhi University da Lairik Tamlibi Manipur gi Maheiroi Nupi macha Amada cab driver Amana Ekai Khumnaba Manghannaba Hotnare haina Delhi police ta complaint tawraba fawba police na thawa sadabadage cab driver adu bail da line na thokre hairi ngarang NE India Today gi pau amagi matung innadi Delhi police ki thawung adu Maheiroi Nupi macha aduna pendaba fongdoraki Chahi taramapan tangai riba Manipur gi Maheiroi adu online company dage Potlam Sim Khongotpa driver Amana lambi dagi faraga mi tadaba mafam amada puduna mahaki izat Manghannaba honarakpani tanja lauraga mafam adudagi nupi macha adu nanthokuna chelaklaga manak nakpa police station amada thaudok asigi report tawki adubo law enforcement da lairiba police na mathau tawbugi mahutta FIR ama file tawnaba honabada pung taret rom sanghanki nupi macha adugi punsi kanbinaba complaint adu Police na formally register amada minor charge amakhak panba maramna mara leire khanglaba cab driver adu yam laina veil da nanthokibani hairi